Hello mayam, Jakeshwari Khaitembi ahanba mini vlog asida mayam taramna oksari masidi pukhida nga ama siraga leirame silver crab ama madu ngaubagi oina utjarage mayam asiba apumba se kanasu chanade ko ado ngauraga chabadadi yam hawraga leirame mayam du taste tawbiyu mayang len saruk se laukthokjarani hana aduga tilau khara semjare morok tekpa khara semjare masi hawai thrak kari kara adum araiba happa yai ko alu su happa yai adu boida hapchanjadre thau ngaujarage jira khara hapchanjare tilau amu hapchalle ngahak leiraba matungda morok tekpa se ngahak ngaurani ngahak ngauraga morok tekpa se khatang patharakpa timing duda nga mapum se haptoini ko mayam adu pumna hape sibu pumna chadoira khalamani si pumna charoi ko adum ngauraba matungda si toirakani ko mayam su yengminarase masum ngahak ngaurani mayam amusu hape yai adubu aidi hapjai sam masum hape hingga machu kaikade kona khara tapna hapni ko do ngahak ngauraba matung nga ngasai to toiba hore tu toirabanina hauji aina machu khara hapchanjare aina hapkadaba changi thumduju hapchanjare mai tawra ngahak ngauraba matungda hing khara amasu hapchanjare hingje kharadi yame yambai maramdi hing achaubuda nate ko maya aduga smai tawra ngahak ngauraga munna ngauraba matung kangjalaba matungda ready to eat oire mayam